Amuka hana taram nokjari hauzik makha sathajarak pada lanthok sari ngasigi Rashi Phal Amadi Matam gi Wapham ahan bada lanthok sari ngasigi Rashi Phal Mes Rashi chingnaba angambana chanbi bawatpa Amadi marumapangna fawba thawoi bidaba numitni thenglamna harauba thau pangba mingambadi leigani leisapa khangsingi oina nungshibana chali Mes Rashi miyamna singthana bigani hakchang nungaiba hengani yeknaba laksingani anam tanba amadi khoirangbadi leigani ingthabana phagani leisapa khangsingi oina nungshibana yamna luna tawi Mitun Rashi chin kanba amadi yeknaba namanghan baya balai finganu na chak naraldi laibak favana hengat kani angambagi thaujal na thau pangani leisapa khangsingi oina ningjaba thongani Karkat Rashi yetnaba miwa ka hena thajaba mangjagani ningthina forum sinba ngamba sendong yamna amadi yamba amadi wanom thaunom kana badi leigani leisapa khangsingi oina matam mangani Singharashi ninghanadana Honorabadi mikok thongani pairaki lausing chawi mi ngaiganu nathak thongba miyamgadi wakhal tanada balaigani leisapa khangsingi oina warongna balaikini Kanya Rashi napal tawbana nakha thabaga fawba nushinaroi laibak fabana afaba mafam kanba sungamgani afaba thoram pangani lanchangani leisapa khangsingi oina nungsiba fangi nungai Tularashi wanom thongnom kanagani chading hantahangani ngangthok padami na taningani nachananagi pukning waba thokpa yabadi lei phinganu leisapa khangsingi oina ningba thongani Bresik Rashi harauba lausing hengatpa paunungai batajaba nachak naral chakhatpa leigani mafam phangani maru mapangagi mari faroi leisapa khangsingi oina nungshi mari fagatkani Danu Rashi asa saukinu anam sutan kinu nachak naral Chatkani miyam na tengbang ningba matang chana thauna fudokpana kana jabadi soidana phangani leisapa khangsingi oina nungshi maridi hana gumphai Makar Rashi ningba thungjai mina suthagatpi angambana chanbigani poram sindokpa matang chagani yanabana naral mayengdi tagani phinganu leisapa khangsingi oina laibak fagani Kumbarashi langtakna babu leitrabadi Mangningai karisu leiti phamthon phangbagum ikai khomnaba phangani hei singbana oijabatan basu thoina mai pakani leisapa khangsingi oina ningba mapa chagani aroibada Minarashi aningba thau pangani miyamna kanahangani yeknaba leiramlabasu ngamgani ninghannaganu huranbana naralda mitabadi lepte aron banganganu leisapa khangsingi oina laibak fagani Ngasigi matam-matam gi Wapham da puduna lakjari Palil da police na pusilaki basing pirakpasu pirugada basu hagatlu January 13 English ngani kungan ni toy kulumdoi gi ayugda Kangching District Police amasung District Police sigi Commando personnel sing na yamlaba illegal drugs sing mai pak na fagat Kilogram ama henbagi heroin number 4 amasung WY tablet lishing tara dusu lanai miyoy amana natragana karana purakhiba sunate Matam karagi mamangdagi police ki more commando posta attest torakhiba Kangching commando unit ki Havildar amana luchingba personnel mangana purakhibani personnel singadu more dagi khabai soida leiba special commando unit da transfer tawbadagi Thorakpada yamkraba illegal drugs singadu purakpa thorakhibrani uniform selaga masada issue tauba service nongmai sing pairaga department ki gari Maruti Gypsy da tonglaga lakhibani makoina purakpa illegal drugs singduga konana makoi manga hakthengnana phagatkribani phagatfam thoi maramdi hauzik leingakna Manipur dagi mayai kaba drugs sing maru phangna muthatnabagi pandamda war on drugs ki campaign yamna kannas jangsilaklibani Lan asigi mangjil thaba lanmi sing oiriba police amasung commando personnel sing na illegal drugs sing phagat pahaibasidi masana tabani phagat fam to I makha tanasu hek thangnarakpada phagat khigadabani phaba ngamnabasu honakibadabani thoidok hendok na yamlaba drugs sing adu makhoi mangana puraklagani haibagi chapchaba paw mangjongna fangbangam khriba paw adu pibinaba mi
sourceman leizakriba adumaksu thagatningaini haktengnana phagat pangamkriba Kakching District Police amasung commando personnel sing thagat pigadabani pungning thogat pigadabani police muscle oirabasu khusu khulai matik chana pairaba miyoi mangadagi over power tawraga phabani personnel mangaduna yamlaba illegal drugs sing adu puraga lakhibada check taunaba khambada khamlamdana nanthok chenkhibani adubu Jab chaba pau fangbadagi ngaiduna laikiba timna tanaraga palelgi Kuraupok pida leiba St. Joseph English School manaktagi phagat khibani makoina purakiba drugs sing adu garida yarum dabadagi khongul lirakpada labukta hondoklamle hairakpadagi hondokfam mapam takhallaga phagat khibani phagallabanina NDNPSA ki tongan ba section singi makhada regular case FIR ama laukhatle case asi matung ina January gi tang 18 English sing ani kunga homdoida Taubal gi judicial magistrate CJM gi court ta puthokre Kesiga mari lainaba amasung mathau taba investigation gidamak investigation officer IO gi maikaidagi court numit 13 gi police custody remand prayer tawrakre court na su prayer sida yaba pikre phabadagina case register tawduna lokhatpa court ta puthokpagi thabak sing asi tawdaba yadraba thabak ngaktani adubu hauzik lakliba wafam di tawdok sigi investigation gi matangdani maramdi faraba makhoi manga da ahan ba sathabab preliminary interrogation da drug sing adu moreda miyoi amana pirakpani lilong da leiba miyoi amada pigadabani haibanina drug sing adu asibu pirakpa miyoi dusu phagadabani kusin nagadabani hairiba lilongi miyoi dusu phagat kadabani makoi ani dusu phagatlaga wahang pahong chatharabadi thaudok punna chenaba miyoi kanano kayano drugs sing asig asengba mampu kanano haibadusu khangba ngamgani drugs sing adu pubina bagidamak phagat pada yaukhiba lupa lishing marfu gi pirai hairibadu helambasu yari aduga moredagi palel fawgi marakta lairiba khuding thabigi permanent vehicle check post fawba nanthok lakpanina Assam Rifles ki personnel kharasu senaramba Jenabra haibasisu khangdokadabani Pubibagi pirakba seldu yambra makoida su khara pirambra haibadugi matangdasu sabsana khangdokadabani aduga generiba personal mga mak NDNPSA ki ahakpa section singdagi lead tuna section chen kibna nanthok kidana ba mathau taba thabak sing paikhat kadabani maramdi mamangi thaudo khara da lupa crore kaya gi drug sing haktengnana phagat khrabasu jenaba miyoi sing litkibagi thaudok sing lai khrabani masigi mathakta war on drugs ki mayokta asigumba huran bathabak sing asida security personnel sing jenabagi thaudok su ahan banate case amada jenaba Miyoi sing maralgi matung ina logi chairak phanghanba yabasi makhoida charge tawriba logi section singdugi makha pongani adubu police ki investigation officer gi hai singba investigation dagi case tuna hana reflect charge tarumdaba mari leinaba logi section sing fawba ko na hapsilaktuna madugi makhada well chathaduna chairak phanghanba fawba ngamlibani maram asina ayogi maikaida ahoba sithananthaba Lapses amata laheloidabani integrity leitaba amasung moral yaudaba personnel khujok amana Manipur Police Organization bu laikha tana singthanaba honarakpada yade haiba chapchana khanghalaugadabani chatharakliba war on drugs campaign asibu luchingliba chief minister na sigumba thabakta chenaba miyoi sing lemna tharoi hairiba simak thabakta onthoknaba honagadabani hongi thabak su puriba chief minister na Wapham asip hongdoklabasu law enforcing agency na masagi mathauda kabui oibagi utong ahoba waheloidabani uttagi haijin bagum thokani lishapa Masini puzarakliba matam-matamgi Wapham